पुनमपु मंगांग मूवी रिव्यू ना तरामना ओक्चरी ngasi myang mafam da mu puduna lakchari ba film asigi maming Transcendence film asi science fiction thriller category da chanba Hollywood movie amani film asigi writer Jack Baglan film asigi director Wally Pfister film asina fangkiba rating sing di IMDb da 10 gi manung da 6.2 Google users na 61% gi like piri Rotten Tomatoes ta 19% gi fresh rating fangi Metacritic ta 42% gi score dawi film asi April 2014 da release tawkhibani film asi da saktam langni sing di Dr. Will Caster gi saktam da Johnny Depp Evelyn Caster gi saktam da Rebecca Hall Max Waters gi saktam da Paul Bettany Joseph Dagger gi saktam da Morgan Freeman Agent Buchanan gi saktam da Cillian Murphy Brie gi saktam da Kate Mara film asi da maru oina ulibasi RIF haibadi Revolutionary Independence from Technology haina khangnaba group amana AI gi maramda thejiliba kangbu singbu loisinaba honabani maramdi AI na maram oiraga miyoibagi tungi punsida yamna akaiba pirakani haina khanbadagini film asi horakpada California gi Berkeley hariba mafam adu ulai Max mafam amad lai aduga asida uliba saktam asi Prithvi asida technology amadi internet na chingba loina mang takhibagi mawong ama uli Max Will amadi Evelyn na hana lairamba mafam aduda lai mahaki khonjel da background da amu hairi ai khangi Will amadi Evelyn ga makhoi ani na mayam dagi hena haithoi singthoi film asi hojik chahi manga mukki mamang da mu hangatuna ulai Will ga Evelyn ga conference na ba loisili Will conference adu da AI gi maram da wa ngangni tanja adu da asom da computer lab amada attack tawrai tanja asida nupa amana Will da wa ama hangai nahak nangi oiba god ama semge khallibra madudagi Will na hairai aikhoi miyoiba na honari basi madugi dabak natra mathangi sinda Will na miyoi kharaga wari saringai da ngasai conference da question hanglakhiba nupa aduna Will bu kaurai aduga nomaina kapagi aduda nupa adu mathanda amu kapsin jaduna sijakhi ngahaki manungda pawda atopa computer research lab kharasu attack tawrupagi yawrai makhoina target tawriba mafamsing adu yam chawba advance oiraba AI gi maramda thejiliba lab singdani haina pawduda su palli Will su masadagi nongoi maru adu lokthokpa loiraga thorai aduga Max na hairai laibak sida lairiba AI gi lab singda makhoina attack tawrame Tom Casey su laikhidre aduga Livermore da laiba Joseph ki team su makhoina loina loisinkhre madudagi Will na pakan hairai Joseph ti kamai tawre Max na madi ka shu tawdre haina khumai aduga amu makha tarai madi nangi office ta FBI gi agent amaga lairibani Will Max amadi Evelyn su Will gi office ta lai maduda Joseph amadi FBI gi agent Buchanan ga loina na lairami Buchanan na Will da wari khara saba pami hairai adudagi Will na manung changsi hairaga punna changminarai Buchanan na RIF na attack tawduna mi hatpagi maram thadorakpudu pathorakli RIF ki manifesto adu da hairibana artificial intelligence haibadi AI asi miyoibagi tungi punsida aduki mati khudong thiningai oi maram asigi damaktani makhoina AI gi research lab sing asida attack tawribasi Buchanan na mu makha tarai nangna AI gi maramda semgat sagaliba nangna Transcendence haina kauriba adu lemnaba makhoina honabani Will na mu hairai aduna haibadi makhoina tawriba thawongsi loiba naidri haibani Joseph na mu hairai adugini aikhoina mafam sida laklibase ngasi aikhoigi chahi kaya changna thijalakwa mayam ama mangkhre aduna yamna mapangal kanba AI ama semgatpa haibase nangi lab sidagi natrapadi ngamnaroi aduda defense department na haining nibana wa adu mapung phadringai Will na marak thalaga hairai aigi thabak sida government gi khut changhan badu pamde aikhoi makhoidagi sel su amukta laukhidri Joseph na mu hairai aikhoina khangba pamnibadi thabak asi phajana chatharibra haibasi khangni Buchanan na hairai Dr. Will nangi pin haiba project adugi maramda aikoi loina tare madu yengbagi khudong jaba laikadra asum tawna Will na pin lairiba mafam aduda makhoibu putuna changai hek changakbaga pin na good morning Dr. Dagger haina hairai aduga amu good morning Donald Buchanan haina su hairai maduda Buchanan na Will da onsinduna hairai mana ai khangba male adudagi Will na hairai khanglamgani social media atai mayamgi record tagi yenglaga Joseph Dagger na mu hairai pin nang kanano haibasi agent Buchanan da amukta saktalau adudagi pin na hairai ai pin physically independent neural network aduga ai asi Dr. Caster na sabani Joseph na mu hairai pin
nang nasana tawjaba thabak khudingmak afafatta khanjaba ngami haibagi proof piyu adudagi pin na khumai madu yam luba wahangni nang nasasu afafatta loina khangi haina proof tawba ngamgodra nakaldagi Max na harai machine amabu mathanda afafatta khanjahanba program iba yaroi maramdi aikhoi miyobagi wakhalon asi kamdauna mathau tawribano khangde will na mo harai maduna nangi oiba moni adubu madu aranba oigani wari ngahak chanarambadagi will adu amung masa nungairaktre numidangi matamni Evelyn na tumlingai da lok khubagi makhol ama taragi haiduna yenglubada will du washroom da lokan na khuraga subsitlaga leibudu urai will du hospital da pukhalai doctor na hairai mana paliba nongmai maru asi polonium gi sharuk khara hapaga saba maruni maha asokpa sida madugi sharuk khara lehaure Evelyn na mo hairai adudi magi treatment asi kamdawna chathagani doctor du na mo hairai masi radiation poisoning ni fajana section thorang laurabadi hapta mari ratra manga gumbadi mahak laikhiba yari asumna will so yumda amu putharai numit kharani amu haukhre will magi research work amadi lairik mayam adu box amada hapaga Evelyn da hairai ai masi office thamba pami aduga Joseph ta ai punsi chuppa computer lab ta lai haiba khanganningi aduga hujikti lemhauriba punsi khara asi ai nanga punsi leminarage khalle Evelyn potsai sing adu puduna office ta lai mana box sing adu amuk yum da puduna halai aduga will gi project sing adu su yengi yongi brain ama pin da upload torambatu su thengnarami matangi sinda Evelyn pin thamliba mafam du la laga fin du shutdown tawrwa tungda fin gi sharu core khara lokthokuna lai Evelyn na Max da will gi wakhal asi pin da upload tawsi harami adubu Max na yaramde Max na hairai aikoina fana kan honaduna will gi wakhan upload tawba haibase maga haifet manaba digital copy ama thambani maga direct manabadi aikoina semba ngamloi adubu Evelyn na yamandabadagi will gi wakhal adu pin da upload tawrami numit khara haukhre will su hojikti sire Evelyn na honaba yaba honare adubu pin da will gi wakhan upload tawbadu karisu kanaba phangdre somda ju nupa amana laktuna rif ki lusingbi vrida pin adu shutdown tawkhre adubu magi core kharadi mangkhre haina tamlami somda Max ka Evelyn ga amu ulai makhoi ani upai leitraduna computer adu shutdown torami adudagi makhoi ani chatke tawbaga Evelyn na hard drive ki data sing adu muthalamsi haiduna amu on tawrubada hi Evelyn haina tharai aduda Evelyn na aina ngangi se tabra hangbada will gi khonjel na mayek sengbo sengdaboi wa khara hairai aduga Evelyn na camera ama mangonda onsillaga ai urabra haina hairai will su wangang badi lepte adubu mana ngangni ba khonjel adu makhol iseng sengde ngai hak leiraga will na magi program code adu masa matom ta semjarai tanja adura Max na hairai kamdawna masi aikoina will ni khangani aduda Evelyn na hairai kaino nang na hairibadu adudagi Max na mo hairai aikoina masi pin gi core dagi sangotpani will gi wakhal adu kayam yamna hinghaurabano haibasi aikoina khangde tanja adura will gi khonjel na mo hairai ai chawthokna ba power yamna darka tare aduga hojik sijanariba processor sidagi saruk ahum henna mapangan kanba processor amasu darka tare masigi design ase ai mamangda amukta ukhidri ai kamaina haigadabano khangde ai gi wakhal ase hojikti pura free oire ai online da leiba darka tare aduga financial market educational database na singbadu aine access tawba darka tare Max na amu system du offline da thami Evelyn amu hanna connect tawge tawbada Max na pharaga hairai masi mahak natte madudagi Evelyn hairai adudi masida ulliba image mayam asi karino adudagi Max na mo hairai masidi hana laikhraba image video singdagi pinna khongalakpa oigani adudagi Evelyn na mo hairai yengo asida nabo park ullibase mafam sida mana aibu first date ta pukhibani masi memory ne hana record tawraga leiba hard drive tagi lokthorokpa video natte masi mahak soidana oigani adudagi Max na mo hairai ai khoi asengba ama khangdri phawdi masi yamna thuna shutdown tawsi Evelyn na amuk sound hairai mase will ne adudagi Evelyn na Max bu mafam adudagi thokhina ba hairai Max tu bar ama damu lai mafam tuda rif ki lusingba vri su leirami briga makhoi ani wari khara sarami adubu wari adu sum sanarapada Max tu hawatuna thokre adudagi bri gi kambu na Max bu pharami bri na Evelyn gala da leigre haina hangai aduga makhoi gi kambu na Evelyn na pin gi core khara pukre haibadu su khangnami adudagi bri na nakoina kari semi haibadu su khangi haina hairai nakal dagi nupa amana mo hairai kaigumba mana internet ta connect tawkhraba masa mathanta copy mayam ama puthokduna malem sida leiriba computer pumnamakta yawkhragani asomdagi nupa amana Evelyn gi location leire haina hairai adudagi makhoi panthaba tawduna lai adubu makhoina lakpadu khara thengkhre Evelyn na ngasai pin da yawba will gi data sing adu satellite upload tawkhirami hojikti will mafam khudimak internet ki mateng na koisa chatpa ngamle will na
ब्राइटवुड कौबा मफम अमदा अचौबा लेब अमा सानबा हाइरई असुम तौना चाही अनिगी मतुंगनी होजिक मोइना सागलिबा लेब अदुदा अदुकी मतिक नैनो टेक्नोलॉजी की चौखटपगी सक्तम अमु उलई कंथरबा पांबी खुदक्ता हिंगरहनबा अनैबे इसिंगसु खुदक्ता लुहनबा सक्तम अमु उलई मथंगी सिन अमदना मफमदुदा सेंगोत सागटपगी थाबक तौबा यावबा मार्टिन हाइना कौबा नुपा अमा मिओय खरना फुरमबदगी ई नाइ तागै सोपा अदु लायेंगदुना खुदक्ता फहनबगी सक्तम अमु उलई असोपा नुपा अदु खुदक अदुदा हानागुमना करिसु तौद्रे अदु उबदा एवलिन सु ngaklammi मथंगी नुमिनी एवलिन ngarang सोखिबा मार्टिन दुगा वारी सारमी वारी ngak सारगा असोमदगी विलना हाइरई मासु आइगा कनेक्ट तौरे असि हाइरगा ngasaiदगी थाबक सुदुना लैरंबा मार्टिन अदु विलगी खोंजेलदा हाइरई एवलिन हुजिकती आइना नंगबु सोकपा यारे अदुगी एवलिन दु अमुक चतखरे मथंगी सिनमदा जोसेफ अमदी बिकाननसु एवलिन गी नाकता लामी मखोइना मनुंग चंगपदा स्क्रीन दा थोगलिबा विलदुना नखोइ सिदा लाकपा यामना नुंगाइरे हाइना हाइरई ममांगदा हंखिबा दुगुम जोसेफना विलदा ओनसिनदुना हाइरई नंग नसाना तोमता अफा फत्ता खंजबा ngamnabra मदुदा ममांगदा पिनना खुमलकिबा पाखोमदुमक सब मानना पिरई मसिदगी अखोइना खंगले मदुदी विलगी सकलो लौरिबा असि विल मसागी मेमोरी अदु नत्रे पिनना विलगी मेमोरी अदु सिजनरगा विलगी सकलो लौरपनी सोमदा अमु पोपदगी ममित तांगलकलबा नुपा अमा अमु नैनो टेक्नोलॉजी सिजनदुना ममित उहनबदु जोसेफका ब्यूकाननगदा उलकी अदु उबदा जोसेफसु यामना ngaklammi असुमना जोसेफका ब्यूकाननगसु चनबा थोरई जोसेफना एवलिनदा चे मचेट अमा पिरई चे मचेट अदुदा इरमनिबना मफमसि थादोअगा चटलो हाइना इरममी मथंगी सिननी एवलिन मथा साना लाई अदुदा विलना हाइरई एवलिन करिनो नंगना तौरिबसि आई ज्ञान ताद्रे मसि नंगना मंगजरकपा मंगलांदु नत्रा मसीना अखोइगी फ्यूचर नि मदुदा एवलिन साउना हाइरई मसी अखोइगी फ्यूचर नते नंगदी आइगी इनाकदसु लाक्ते विलना मु हाइरई नंग यामना होंगलमे नंग आइबु नुसिद्रबा माले अदुदगी एवलिन मु हाइरई आई अदुमना खंदे विलना एवलिन करी खल्ली करी तौरी हाइबा मागी वाखलोन मागी ब्रेन एक्टिविटी मयाम अदु स्क्रीन दा विलना लोइन उथोरई अदु उबदा एवलिन यामना ngaklammi अदुगा कपना हाइरई मसी आइना खनबा वाखलनी आइंगोंदा फाउबा इहुलसिंग अदुनी मसी नंगना खंगबगी अयाबा लैते असि हाइरगा एवलिन दो अमुक चतखरे तंजादुरा मपानदा रिफ अमदी FBI की मियोइसिंग तौतुना अटैक तौरक्लमी अदुदा मैक्सु यावरक्लमी मैक्सना मफमदुदा थाबक सुबा मी अमदा नोंमैना कापमी अदुबु असोकपा अदु खुदक्ता फरमी अदु उबदा मखो यामना ngaklammi मखाताना लैरिबा मियोइसिंग अदु नोंमैना लोइना कापलमी अदुबु अमुकसु मीसिंग अदु हौगलई उपाय लैतना मखोइ मनिंग हंदुना चेलमी एवलिनसु मैक्सना लाकनबा हाइबदा यारमदे मार्टिन दु मैक्सोइगी मतुंग कन्ना तानारई एवलिनना मनुंगदा चंगलकपदा विलना हाइरई होजिक सिदा रिफ का लोइनाना एक्टिव मिलिटरी पर्सनल मयाम अमा लैरे एवलिन हाइरई थोलिबा थोदोकसिंग असि नंग लेफंगदबनी अदुदगी विलना मु हाइरई मखोइना कैदौनुंगदा ngamnabagi lambi amata leite adudagi एवलिन साउना मु हाइरई मखोइ असि मीने यामना थुना लेफल्लो सोमदा अमुक मार्टिन दो रिफ कांगबुना फारमी अदुदा सोमदा विलना हाइरई आई मागा कनेक्ट तौद्रे महाक चतखरे असुमना मार्टिन दो नोंमैना कापलमी विलना मु हाइरई मार्टिन दा आइगी सोर्स कोड यावबनी अदुना मखोइना हुजिक अदु सिजनरगा वायरस अमा सोइदना सेमलकलगनी एवलिन मु हाइरई करिनो अखोइना हुजिक तौगदौरिबसे विलना मु हाइरई अखोइ मोइगा खनादुना लैगदबा नते मदुगी महुत थौना फना मायोंग यागदबनी मोइना खनबदुदगी हेना अखोइना तौबा ngambadu utgadabani somdasu amuk akai atoi mayam tholiba adu mathanda amuk sangkotpadu ulai एवलिन रिसर्च लैब अदुदा सुम कोइचा चलगा येंगबदा हक्चांगी पार्ट सिंगना मातोमता सेंगोत सागतपगी मवोंग अमा स्क्रीनदा उटपदु उरई एवलिनना येंगलिंगाइदा विलना कौरपदुदा खंप्रे खंगना लैथोरई अदुदा मसी करिनो हाइना हाइरई अदुदगी विलना मु हाइरई मसी मंगनी आइना उबा पामनिबसी मसी रीजेनरेशननी अवोनबा अमनी एवलिन दु थोरकपा हौबदा विलना कदाइ चलिबनो हंगपदा मफमसिदा लैबा सेफ ओइद्रे हाइना खुमई विलना मु हाइरई आइना नंबु अपलोड तौबा ngamgani आइना नंबु मखोइदगी ngathokpa सोइदना ngamgani एवलिन दु चलमबदगी लेपगा हाइरई आई मखोइबुदी कीदे असि हाइरगा अमुक चटपा हवी विलना मु हाइरई एवलिन नंग चानबीदुना चटखिनु आइखोइनी पुन्ना लैसी अदुबु मागी वादु तादे एवलिन मपानदा थोरई माना थोरकपदा मपानदा अकाइ अतोइ मयाम अदु मतोमदा सेंगत सागतपदु उरई सोमदसु मार्टिन गी असोकवा मसादु अमु पुरई मागी मसादगी विलगी सोर्स कोड तुसु लौनबा कन्ना होनरी मार्टिन ना माबु विलगा कनेक्ट तौबियु नत्रबदी मा सोइदना सिरगनी हाइना हाइरई मैक्सना आई मदु ngамमोइ हाइना खुमई तंजासिरा नुपा अमना एवलिन दु डेजर्ट टु थादोक्तुना चटख्रे हाइना हाइरई अदुगा तंजादुदा नोंसु कन्ना सुरई
Evelyn mafam amada amuk lai mana tumlingai da phaduna Max hoina lairiba mafam aduda purai Joseph su mafam duda lairami Joseph na hairai ai khangi Evelyn nang chhaure haiba aduda Evelyn na mu hairai Martin kai chatkhre ai ma ga wari saba pami adudagi Joseph na hairai asengba Martin di tha amagi mamang da sikhre adudagi Evelyn na hairai noina mangonda kari tawribano adudagi nupi amana hairai ai khoina mabu magi asengba miyoibagi shakwam adu amuk hanna piribani masida hairibasi Martin du hanadi Will na mabu control tawrambani adu hujikti Will na control tawrambachu disconnect tawraga magi miyoibagi wakhal du da mu halak halle hairibani Evelyn du saungna amu karino na khoina tawribase haina hairai mayam jangdana mana sauriba du phathabi Evelyn amu hairai mana noibu thajabani aduga aina su noibu thajai adudagi Joseph na hairai ai khoi gi se mateng pangna ba honnabani adudagi Evelyn na amu hairai noi gi du mateng pangba natte noina ai khoi da attack tawrakpani Max na Evelyn da kainom utke hairai aduga makhoi ani mapan da thorai Max na nungi ising khara ligli macha amada kallaga Evelyn da pirai ising adu microscope ta yengi aduga Evelyn na hairai sidi nungi isingni adudagi Max na ngaiha yengko haina mo hairai Evelyn na microscope aduda munna yengbada ising dugi particles sing aduna copy mayam ama puthokpadu ulai Max na mo hairai mana hek yauruba mafam khuding magi copy mayam ama puthoi aduga hairiba particles sing asina nungsitta yauksellaga nungsitna prithvi gi mafam khuding sandokre particles sing asi atia kangphal isingna chingbada loina sandokre mafam khuding makta loina laikre aikoina khanbada mechinna prithvi ase loina passing khrakani nupa amana background da karigino haina hangai adudagi Max na prithvi da hanadagi lejaragli thawai panba sing adu loina loisin khrani aduga anoba yamna chokotpa juk ama amuk hawraklagani masai makai particle haidibasi Will gi saklon loriba AI pin aduna semgat kiba nano particle sing aduni Max na makha amuk tarai pumnamak laigani adubu laigadoriba sing adudi supnatagi magi thabak thoramda mateng pangnaba laigadabani masida Max na haidibasi Will gi saklon loriba pin aduna thawai panba pumnamak control tawkhragani haibani adudagi Evelyn na mo hairai Will na madu kaidang da tawroi Max na mo hairai karamba matamda Will na prithvi si pum on olhanba pamkhi prithvi asi pum on olhanba pamkhi basi nangnani aduga hujik nangna Will ni khanjari badusu Will natte ngaiha wari saraga Evelyn na mo hairai virus tu tasengna mathau tawba ngamgadra adudagi makhoi pulak wa tanabadu ulai Max na hairai virus asi hek mathau tawbaga machine adugi code jawba khudingmak loina mangkhragani matang sida machine hairibasi Will gi saklo loriba pin aduni Evelyn na mo hairai noi munna khallagadi yenglaba masina prithvi da lairiba internet ta connect tawriba computer mayam asi soklakani haibasi Evelyn na amuk sumakha tarai adu oiba tarabadi power grid bank stock market na chingba pumnamak mayam si loina loikragani nupa amana mo hairai aikoina matau kamdongna machine gi defense si lansin gani haibasini yamna luri basi Evelyn na hairai mana aigi wakhal si mangonda upload tawba pambani aduna virus tu aingonda kapsellaga magi manak challaga aibu upload taw haige mana aibu virus yawi haibasi khangdabagi chance ama lei aduna thengtha tringai da tawhorasi Max na mo hairai virus tu hek ida changkhibaga cell mayam adu mana loina onthokhragani aduna karigumba virus aduna machine adu lokthokhibaga mahaksu yaungna soidana sigani adudagi Evelyn na aisu khangi haina hairai aduga amuksu mana makha tarai ai khaktani mana thajari base asum tawna virus adu Evelyn gi masada kapsilami aduga machine na lairiba mafam duda attack tawna ba sem sakre Evelyn na lakpada handakti Will gi asengba masa direct adu thorakpadu thengnare adu ubada pungang ngnare tawadabu mafam sida thorakliba Will asidi asengba Will adu natte penna magi laijaba power senaraga semgatpa Will ni Will na hairai ai amuk halakpagi lambi ama thengnare Evelyn du Will da nungsina konsilami Evelyn na kolambadu thadolaga hairai moina ikhoida attack soidana tawraklagani adudagi Will na khumai hoi ai khangi nahak mafam si thadokpa darka tare adubu Evelyn na ai nangbu thadoktuna chaloi haina hairai adubu Will na nang mafam sida leiba save oidi haina hairai Evelyn kappaga hairai nangna aibu upload tawrabadi mayam sidagi nangna aibu ngathokpa ngamgani Will na mo hairai nangi heart ado kanna kanna songle nasasu humang kare nang aibu kiba faure Evelyn na hairai ai kide aina kiribadi upload tawnabagi chance asi mangki kadra haibasini somda binocular thanduna yengniba brina hairai ekhoina siliba mayam asi oidre mana mahakpu manungda changhandre
Buchanan hairaki machine sina mabu tasengna nungsiba natte tanja aduda military kangbu aduna attack taunaba sem sakre Joseph ta Max na chance amatang yengkhisi haibada yaramde madudagi Max su mafam tu thadoktuna Evelyn lairiba maikai adomda cannaba thokre asumna mafam aduda attack toksilami attack tawrokpa aduda Evelyn na hobe mabu upload taunaba Will da hairami Will na hairai Evelyn nangna ifamda thajaba thamkritiba karigino Evelyn Will na ngangbadu tadabi nakalamada chensilli mafamduda tawroleba attack tuna akai atoi mayam ama thokjerabasu miko phadana matomta loina sengwalai Evelyn Will bu lakna bahai adubu Will na yati tanja aduda Evelyn du attack tawrokpa aduda soklami Will na Evelyn bu lep aduda pamkhattuna changai mapanda lehoriba mioi kharadusu Will na loinamak moigi wakhalsing adusu control tawkhre Evelyn na hairai nangna moibu manghangadawre adudagi Will na hairai aigi se makhoibu kange haina honaribani somda Max tu Brina nongmaina em tamlami tanja aduda Will na wakhan control tawba nupa ama changlai nupa asi ngasai mamit udabada Will na layengkhiba nupa aduni aduga Brina sauna lauduna virus upload taw hairai Max na hairai nangna aibu halabasu mana kaisu thausabi Brina amuksu virus tu upload taw haina hairai somda Evelyn na Brina tawribadu kaino hangai aduda Will na Max tu hat kani haina kihalibani haina khumai Max hoigi manakta lairiba Will na control tawriba nupa tu gi mateng lauraga Will na hairai aina magi asopa pahanba natraga virus asi upload tawba ngamgani adubo animak tawbagi matamdi laitre madu tawnaba darka taba power adu laitre Evelyn na Will da aina haibasi amukta tabiyu hairai Will Evelyn gi manakta famtharai aduga Evelyn na hairai aikoina tawriba sing asina maram moiraga mabu siba yaroi sida ma hairibasi Max puni Will ngehak khallaga Evelyn bu upload tawrami Evelyn na hojikti mahak pumnamak ure haina hairai Will gi khonjel da background amu hairai yengo atia se laichil sing asichu ecosystem sing asichu nauna semgatle particle sing asi nungsitta yawkhre aduga amotpa nungsitsu matomta sengdokjare mangkhraba umang singchu hojikti naunamu upambi mayam ama hogalhanba yare isingsu hojikti loina lure turel ama hektadagi thakpa yare masi nangi manglani wahi asi haiba loibaga ngasai makai Will na control tawramba mi sing adu naunamu magi hanagi phibamda hanjillakle asomda Will ga Evelyn ga laidiba mafam aduda amu ulai Evelyn na hairai Will tasengna nangsi asengba Will la Will na hairai ai Will adum oiduna lagli Evelyn na mu hairai aina nangbu Will ni haiba thajakhidabadu ai soikhre Max na changlakpada Will ga Evelyn ga du punna siraga leirambadu urai ngayaki matungda prithibhi asi pumamamba haibadu oikhre masina takpadi virus aduna maram oiraga Will na connect tawramba internet na singba mayam adu pulap mangkhibani sigi matungda film horakpada utkiba mafam adu amu uttuna film asi loisilli